ngasi numidang wiram da phungkiba kanglei pakki pause na headlines oiduna phungli mikhali thabak torok labadi minister oigera MLA oigera maru koklaga sapsana warakani committee manungge ba warol pathok sari hojik manipurgi oiriba phibam asida center amadi state laingakna mikhalgi damakta langba horokpagi mami tarliba asi yamna lebak thiba amani nena tadriba lamdam asida center amadi state laingaki MLA minister amatana mikhalgi thabak thoram tarok labadi miyamna miwedu maru koktuna sapsana warakani haina khoiramban ima kaithel joint coordinating committee KIKJCC na akanba wafam phongdokre ngasi manipur press club ta pangthokhiba paw gi mifam amada committee gi convener lizer memana hai thama pan helaklaba irang asi loisinaba center na karigumba khongthang amata lakhotana lakhibani adubu kumja lisingani kunmari lakpaga iroinana mikhal pangthona bagi thorang ama lakpagi mami targli manipur ki nena tadana leiriba phibam asida mikhalga mari leinaba mifamna singba thabak thoram amata pangthok pai yaroi kariguma mikhalgi damakta miyamdagi vote nibagi thabak chatharakpa tarabadi vote khomba lakliba misak adu mama oibasingna maru koktuna chapchana warakani haikhi maitai singda nomai kapsinduna landabada yaubagi damakta manipur police ta head constable oiba kuki masa ma suspend tawkhibagi matangda palladona mahakna haikhi lamdam asida ain lei haiba khanghalliba Surachanpurgi SP amadi DC sindokadabani loinana Syamlalpol suspend tawba yaningde haina CC-purgi mini secretariat yauna sarkargi loisangsing tugayai khaibagi thawong yaningde center amadi state laingaknaso ain gi wangmada thabak tawriba amadi sarkargi loisangsing tugaibada yauriba kukising faduna ain gi oiba chapchaba thabak lakhotuna matik chaba chairak pigadabani CC-pur da thokiba thodok aduda laingakna yengduna leithokpa manbagi thawang ama chathakiba si laibak thibani karigidamakta thodok aduda laingakna central forcing thajinduna irang laksinaba amadi mara laibasing phadabagi maram hanglakli manipur da tholiba irang asina hek horokpadagi lairiba central forcing asi kukising ngaktuna makoina tawriba thabaksing yengnaba lairibar haina hangladuna laisram memana hai Prime Minister amadi state laingakna central forcing thamliba asigi chap chaba maram adu miyamna khanghangadabani madungamdaba tarabadi khulngakliba isasing phaba punba tawbi yaroi karigumba phaba punba tawlabadi madugi mayokta mama oibasingna chap chana thingnagani laingakna iraipak iramdam asibu kuki terrorist singdagi kannaba karigumba thabak amata paikhat laktabadagi kutta kalam paiduna lairik laisu tamduna laigadaba isasing asi kulai paikhibani makoiba phaba punba amadi ain gi oiba thabak lokhutkani hairabadi miyamgi lusingmani haina leiriba MLA minister singna makoigi masa masu sing thadoktuna ireibak iramda masi ngakbagi thodang adu sinnabiro haina so pendaba wafam kaya thamki makhataba pawsedi kangla pawsena headlines oiduna phongli Indian flag MEI THAKHIBADA CHENNABA ITLF amadi kotubu terrorist organization ni LAOTHOKADABANI LICYPRIYA na hai manungoiba warol pathokchari Surachanpur DC ki building amasung police station mai natumna thadokhiba Bharat ki masu ahong gi firalbu mai thadokhiba asida CHENNABA kuki singi body ni haijariba Indigenous Tribal Leaders Forum ITLF amadi Committee on Tribal Unity kotubu terrorist organization amani haina LAOTHOKADABANI haina maleng mi saknai rabi Climate and the Environment Activities LICYPRIYA Kanguzam Nangasi Union Home Minister Amit Shahada Memorandum Bisin Kibada Wafam Asi Phongdokre Memorandum Aduda Palliba Wafam Singdi DC Oriba Darun Kumar gi official residence MEI THAKHIBA Surachanpur SP Sivananda Survey Hanaba social media da open oina cash reward lauthokpa asida Home Minister na tumina yengduna laithokpam thokte toliba thodok asi ITLF amadi ko tuna insilega tholiba thodok ngaktani ITLF amadi ko tuna semkiba kuki terrorist singna tha ama ni asida mitai ni fu hen hat khre miyo sam hen aso apan yaukre masi mitai mathakta chathaba genocide amani masida bharat lainga na karigidamakta yengduna leiribano haibo wafam kaya memorandum matida palli LICYPRIYA kangujamna memorandum pisiluraba matung pawmisingda phongdokhibada Manipur da thamliba Assam Rifles singi mahut atai Central Force singna sindokpiu ITLF amadi kotu gi maming Indigenous Tribal ni haiba wahi asi namthakni masi Manipur gi apunba Indigenous Tribal nate masida National Media amadi laingakna Tribal body ama oina lauribasi haran bani haiki